Hello friends, ngasiga khoi video sida mayamna hojik kanna ngangnariba coronavirus hariba laina makhal asigi maramda mayamda wakham khadung thamjage hariba laina asi hojik phawda chawrakna mi chamaga humrarom sikhre aduga mil sing taret hena laina asina sohale hadne confirm tawre hariba laina asi scientist sing na haibada yamdrabda mi plak mathakta sohlalakpa yai haidana panariba laina makhal amani laina asi kadaidagi horopano haragadi asi China-gi Wuhan hariba city asidagi horopani laina asi karamba makhangi virus no habida RNA virus makhalni habidi masina hoyi miyoibagi cell manungda sangkhaga cell sida host oina lairaga masa matanda laina virus asi mathang endorokpa ngamba dumal virus makhal amana thohanmani coronavirus habisi tasengbadi virus kaw amakhani hariba virus kaw asi miyoiba sasan ok yen hui na hawdung anu modi lamlakki sa usik na singmada makhal kayada naba ngamba aduguma virus makhal amakhani hariba virus asi gamanaba atopa virus makhal singda wigi mamangda mayamna kinakhiba SARS hariba severe acute respiratory syndrome hariba makhal asi su laikre aduga madugi mamangda sumu Middle East respiratory syndrome hariba MERS hariba laina makhal amasu hariba coronavirus hariba makhal asina thohon balena laikre aduga hantakki singani tarapangi loisallakpada China-gi Wuhan city da tolakhiba asina nauba hanaga manadaba coronavirus ki maik makhala ma thon balena amani hojik phawda laina asi mataw karamna miyoibra sandorakpano haiba si khangma ngamdri adubu scientist singna chawrakna tijanbada othokpa yai hainaba dudi China da amangda laiba shekpi natraga lil na singba phaduna sawa sigumba habit asidagi hariba shekpi natraga lil asidagi miyoibra sandorpa orambe yai haiduna scientist singna thajanari masi ki chawu maram amadi China da koi meat market sing yamna marang kana laiba shekpi sing hatlaga semna yonba shekpi soup semna thakpa lenna singba habokduna koi yonduna mayamna shipna singba amadi makhal gi sang sing thongna chanaba sigumba sidagi orakpa yai haiduna mayam thajanari laina makhal asi koi narak matamda chamna koina lok thongba laihau hauba arum laihau haubana singba sigumba laina makhal siga symptom harap manana adumak ugani duga maruina koina thenariba seasonal flu singi dadi mi sibagi chang asi miyoi lising ama na matamda amagumba sibagi uthokpa lai aduga hojik hariba coronavirus asidi mi chama na matamda yamdrabada miyoi ani natraga ahumgi changa sibagi rate hojik lairi aduna hariba lana asigi symptom sing haragadi naton mahi langba lokhuba khanau naba laihau hauba hariba singsi miyoi yamba thenagani aduga henna lusenba fibamda pneumonia narakpagumba madi bronchitis kumba hana case laiba miyoi singda ahenba lusenba fibamda narai aduga laina asigi incubation period haiba tare si laina asi symptoms miyoi uthorakpagi matam si numit nini dagi hauraga numit tara marini phawgi manungda uthorai hariba matam asida miyoi amadagi amada irai laina sindokpa ngambalena makhal amani mahik asi miyoi amadagi miyoi amada lokhu matamda hakti khan matamda irai laina sindokpa ngamba mahikni aduga napten nasingba sigumba singisidasu yamna laina sindokpa yabagi uthokpa lai adubu tasenamak laina asidagi koina kiningai oibra haibidi munna khanjalorabdi tolona yamna ka hena kiningai di oide laina asi masa mau phaba naha singdadi narabasu aduna yamna khudung thringai oiningai gi maram laite aduga ahal oiraba miyosing angangsing amadi masagi immune system sonjaba misingdadi
ꯂꯥꯏꯅꯥ ꯑꯁꯤꯅ ꯆꯪꯈꯤꯗꯨꯅ ꯑꯍꯦꯟꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯍꯜ ꯑꯣꯏꯕꯁꯤꯡ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯉꯁꯥꯏ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯁꯣꯟꯖꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯟꯅꯅ ꯕ꯭ꯔꯣꯡꯀꯥꯏꯇꯤꯁꯀꯨꯝꯕꯒꯤ ꯀꯦꯁ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯍꯥꯏꯕꯗꯤ ꯃꯥꯛꯁ ꯎꯞꯄꯤꯕ ꯈꯨꯠ ꯁꯥ ꯇꯣꯏꯅ ꯍꯥꯝꯗꯣꯛꯄꯤꯕ ꯁꯦꯡꯅ ꯁꯥꯄꯣꯟ ꯑꯣꯏꯗꯨꯅ ꯍꯥꯝꯗꯣꯛꯄꯤꯕ ꯑꯃꯗꯤ ꯑꯅꯥꯕ ꯃꯤꯒ ꯌꯥꯔꯤꯕꯃꯈꯩ ꯁꯣꯛꯅ ꯁꯝꯅꯕꯤꯗꯕ ꯍꯥꯏꯔꯤꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯂꯧꯈꯠꯄꯤꯔꯒ ꯂꯥꯏꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤ ꯄꯥꯝꯕꯩ ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯂꯥꯏꯅꯥ ꯑꯁꯤ ꯂꯥꯌꯦꯡꯕ ꯉꯝꯕ ꯍꯤꯗꯥꯛ ꯄꯨꯊꯣꯔꯛꯇ꯭ꯔꯤ ꯑꯃꯗꯤ ꯚꯦꯛꯁꯤꯟꯁꯨ ꯄꯨꯊꯣꯔꯛꯇ꯭ꯔꯤ꯫ ꯁꯥꯏꯟꯇꯤꯁꯁꯤꯡꯅꯗꯤ ꯌꯥꯝꯅ ꯀꯟꯅ ꯊꯤꯖꯤꯟꯗꯨꯅ ꯃꯁꯤ ꯂꯥꯌꯦꯡꯕ ꯉꯝꯅꯕ ꯍꯤꯗꯥꯛ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤꯒꯤ ꯂꯥꯌꯦꯡꯅꯕ ꯍꯤꯗꯥꯛ ꯄꯨꯊꯣꯔꯛꯄ ꯅꯠꯇ꯭ꯔꯒ ꯄꯨꯊꯣꯛꯇꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯉꯥꯏꯃꯤꯟꯅꯈꯤꯕ ꯇꯥꯔꯤ꯫ ꯑꯗꯨꯅ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯁꯤ꯫